Hi, ngasi ꯑꯩꯒꯤ YouTube channel live ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯍꯥꯟꯅ ꯑꯃꯨꯛꯀꯁꯨ ꯋꯦꯜꯀꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯋꯥꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯤꯖꯦꯟ ꯋꯥꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯏꯕꯦ ꯍꯥꯏꯕꯤꯅ ꯏꯕ ꯃꯅꯤꯄꯨꯔꯤ ꯂꯤꯖꯦꯟ ꯅꯩꯅꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯎꯠꯆꯔꯛꯀꯦ. ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯏꯕꯦ ꯍꯥꯏꯕꯤꯅ ꯏꯕ ꯃꯅꯤꯄꯨꯔꯤ ꯂꯤꯖꯦꯟ ꯅꯩꯅꯕ ꯍꯥꯏꯕ ꯃꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ TDC ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ. ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯂꯤꯖꯦꯟ ꯑꯃꯈꯛ ꯄꯥꯗꯨꯅ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯩꯅꯣꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁ ꯈꯤꯇꯪ ꯃꯅꯤꯄꯨꯔꯤ ꯂꯤꯖꯦꯟ ꯅꯩꯅꯕ ꯍꯥꯏꯕ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯏꯕ ꯂꯥꯏꯔꯤꯛꯅꯤ. ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯔꯦ. ꯕꯣꯕꯤ ꯄꯕ꯭ꯂꯤꯀꯦꯁꯟ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩꯒꯤ ꯀꯣ ꯑꯗꯒꯤ ꯑꯍꯥꯟꯕ ꯅꯝꯕꯁꯤꯅ ꯑꯍꯥꯟꯕ ꯐꯣꯡꯕꯁꯤꯅ 1998ꯗ ꯑꯅꯤꯁꯨꯕꯁꯤꯅ 2009ꯗ ꯂꯨꯄꯥ 195 ꯂꯨꯄꯥ 135ꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯈꯤꯕꯅꯤ. ꯌꯥꯝꯅ ꯋꯥꯅ ꯑꯩ ꯅꯦꯠ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯟꯅ ꯂꯩꯕꯤꯔꯒ ꯊꯝꯕꯤꯔꯝꯕꯅꯤ. ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯍꯤꯁꯇꯣꯔꯤꯀꯦꯜ ꯂꯤꯖꯦꯟ ꯑꯃꯈꯛ ꯑꯩꯅ ꯄꯥꯈꯤꯕ ꯑꯃꯨꯛꯇꯪ ꯂꯤꯖꯔꯛꯀꯦ. ꯑꯁꯤꯗ ꯃꯥꯏꯊꯣꯂꯣꯖꯤꯀꯦꯜ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯤꯖꯦꯟꯁꯤꯡ ꯃꯤꯊꯣꯂꯣꯖꯤꯀꯦꯜ ꯂꯤꯖꯦꯟ ꯆꯣꯊꯦ ꯊꯥꯡꯋꯥꯏ ꯄꯥꯈꯪꯕ ꯅꯨꯡꯕꯥꯜ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕ ꯆꯣꯊꯦ ꯊꯥꯡꯋꯥꯏ ꯄꯥꯈꯪꯕꯁꯦ ꯑꯝꯇ ꯌꯦꯡꯁꯤ 55ꯗ ꯆꯣꯊꯦ ꯊꯥꯡꯋꯥꯏ ꯄꯥꯈꯪꯕ ꯑꯁꯤꯗ ꯂꯩꯔꯦ. ꯌꯥꯝꯅ ꯁꯥꯡꯗꯕ ꯂꯥꯏꯞ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯗꯕ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯑꯩ ꯇꯧꯖꯒꯦ. ꯃꯌꯥꯝꯗ ꯑꯁꯨꯝ ꯄꯥꯗꯨꯅ ꯇꯥꯍꯟꯖꯒꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯣꯟꯇꯦꯟꯠꯁꯤꯡ ꯑꯩꯁꯨ ꯑꯁꯤꯗꯒꯤ ꯈꯜꯂꯒ ꯑꯃꯈꯛ ꯄꯥꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯄꯔꯁꯣꯅꯦꯜ ꯂꯤꯖꯟ ꯈꯤꯇꯪ ꯀꯗꯤꯡ ꯊꯥꯡꯖꯍꯟꯕ ꯑꯃꯁꯨꯡ ꯇꯨꯅꯨ ꯂꯩꯖꯤꯡꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯩꯔꯦ. ꯀꯗꯤꯡ ꯊꯥꯡꯖꯍꯟꯕ ꯃꯌꯥꯝ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞ ꯄꯥꯕ ꯉꯝꯕꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ. ꯀꯣꯡꯖꯥꯝꯕ ꯑꯃꯁꯨꯡ ꯐꯧꯑꯣꯏꯕꯤ ꯂꯩꯔꯦ. ꯑꯗꯩ ꯍꯦꯟꯖꯨ ꯅꯍꯥ ꯑꯃꯁꯨꯡ ꯊꯣꯡꯅꯥꯡ ꯂꯥꯏꯔꯧꯂꯦꯝꯕꯤ, ꯉꯥꯟꯕ ꯑꯃꯁꯨꯡ ꯁꯪꯂꯧꯂꯦꯝꯕꯤ, ꯈꯨꯌꯣꯟ ꯍꯥꯎꯕ ꯑꯃꯁꯨꯡ ꯌꯥꯏꯊꯤꯡ ꯀꯣꯅꯨ, ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯃꯁꯨꯡ ꯇꯨꯅꯨ ꯂꯩꯖꯤꯡꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ. ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪ ꯄꯥꯔꯛꯀꯦ. ꯃꯇꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤꯡꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ. ꯃꯇꯦꯛ ꯃꯇꯦꯛꯅꯤ. ꯑꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯃꯁꯨꯡ ꯇꯨꯅꯨ ꯂꯩꯖꯤꯡꯂꯦꯝꯕꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛꯄꯨꯗꯤ ꯅꯠꯇꯦ. ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯖꯦꯟ ꯅꯩꯅꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ. ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯇꯦꯛ ꯃꯇꯦꯛ ꯏꯕꯤꯔꯝꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯥꯔꯒ ꯇꯥꯍꯟꯖꯒꯦ. 126 ꯃꯌꯥꯝꯅ ꯀꯦꯃꯦꯔꯥꯗ ꯎꯅꯅꯕ ꯃꯑꯣꯡꯗ ꯁꯤꯟꯖꯒꯦ. ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯐꯥꯎꯅꯕꯀꯣ. ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯃꯁꯨꯡ ꯇꯨꯅꯨ ꯂꯩꯖꯤꯡꯂꯦꯝꯕꯤ. ꯃꯇꯝ ꯑꯃꯗ ꯃꯣꯏꯔꯥꯡꯗ ꯄꯨꯔꯤꯛ ꯂꯥꯏ ꯉꯥꯉꯣꯏ ꯂꯥꯏꯖꯤꯡ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ.
ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯁꯤ ꯃꯣꯏꯔꯥꯡ ꯑꯉꯝꯕ ꯂꯥꯏꯌꯦꯡ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯄꯤ ꯃꯃꯣꯝꯅꯤ. ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯄ ꯅꯨꯔꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯁꯤꯁꯨ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯌꯨꯛꯇ ꯅꯨꯔꯥ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯣꯏꯕꯤ ꯊꯥꯡꯖꯤꯡ ꯇꯝꯌꯥꯗ ꯀꯦꯀꯦ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯕ ꯆꯠꯂꯝꯃꯤ. ꯃꯍꯥꯛꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯕ ꯆꯠꯄꯁꯤꯗ ꯆꯤꯡꯉꯨꯃꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯅ ꯄꯥꯝꯕ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯄꯥꯝꯕ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯨꯔꯥꯕꯨ ꯄꯥꯝꯕ ꯁꯔꯥꯛ ꯇꯝꯒꯦ, ꯀꯩꯔꯦꯟ ꯌꯥꯈꯣꯡ ꯂꯣꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ. ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯖꯔꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯖꯕꯅꯤ. ꯑꯗꯨꯅ ꯑꯩ ꯀꯩꯔꯦꯟ ꯌꯥꯈꯣꯡ ꯂꯣꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ. ꯃꯁꯤꯗ ꯀꯦꯒꯦ ꯆꯅꯨꯔꯥꯁꯤꯡꯅ ꯅꯨꯔꯥ ꯃꯥꯕꯨ ꯄꯥꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯞ ꯂꯥꯎꯖꯔꯝꯃꯤ. ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯨꯔꯥ ꯃꯥꯒꯤ ꯖꯥꯏꯕꯤ ꯑꯗꯨ ꯄꯥꯝꯕꯒꯤ ꯃꯈꯌꯥꯠꯇꯒꯤ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯅ ꯀꯟꯕꯤꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯏꯍꯨꯜ ꯇꯝꯅꯈꯤꯔꯝꯃꯤ. ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯃꯛ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯅꯁꯤ ꯍꯥꯏꯅ ꯄꯥꯎꯃꯤꯟꯖꯔꯝꯃꯤ. ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒ ꯐꯪꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ. ꯑꯗꯨꯒ ꯅꯨꯔꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯄꯥꯈꯪ ꯃꯥꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯖꯅꯕꯒꯤꯗꯃꯛꯇ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯤꯡꯗ ꯁꯥꯔꯤ ꯂꯣꯝꯖꯈꯤꯔꯝꯃꯤ. ꯀꯦꯒꯦ ꯄꯥꯈꯪꯂꯛꯇꯒꯤ ꯑꯊꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯃꯍꯥꯛꯁꯨ ꯅꯨꯔꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯖꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯣꯏꯔꯥꯡꯗ ꯆꯍꯤ 3 ꯆꯨꯞꯅ ꯏꯀꯪ ꯊꯣꯛꯇꯨꯅ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯊꯣꯛꯂꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯑꯌꯥꯡ ꯂꯩꯃꯗ ꯀꯕꯣꯛ ꯄꯣꯛꯇꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯀꯌꯥ ꯇꯧꯔꯝꯃꯤ. ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯖꯔꯝꯃꯤ. ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯏꯀꯪ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯥꯔꯝ ꯆꯥꯝꯃ ꯉꯥꯔꯝ ꯆꯥꯝꯃ ꯃꯕꯨꯗꯧ ꯃꯉꯣꯟꯗ ꯀꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯄꯥꯎ ꯆꯦꯜꯂꯝꯃꯤ. ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯃꯥꯒꯤ ꯂꯩꯄꯥꯎ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ 64ꯃꯛ ꯀꯧꯈꯠꯇꯨꯅ ꯈꯟꯅꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯁꯤ ꯁꯥꯔꯨꯡꯍꯟꯕ ꯑꯣꯏꯔꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯁꯥꯔꯝ ꯆꯥꯝꯃ ꯑꯃꯗꯤ ꯉꯥꯔꯝ ꯆꯥꯝꯃ ꯑꯁꯤ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒ ꯃꯃꯥꯟꯅꯕ ꯉꯥꯔꯨꯡꯍꯟꯕꯒ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯎꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯝꯃꯤ. ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯥꯔꯝ ꯆꯥꯝꯃ ꯐꯥꯕ ꯆꯠꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯈꯪꯍꯜꯂꯝꯃꯤ. ꯇꯣꯅꯨꯅ ꯃꯇꯝ ꯈꯔ ꯀꯗꯦꯡꯒ ꯀꯥꯏꯅꯒꯗꯕ ꯑꯃꯗꯤ ꯀꯗꯦꯡꯅ ꯁꯥꯔꯝ ꯆꯥꯝꯃ ꯐꯪꯅꯕ ꯇꯣꯔꯕꯨꯡꯗ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯖꯔꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯗꯦꯡꯅ ꯌꯥꯔꯝꯗꯦ. ꯃꯃꯩꯊꯪꯗ ꯇꯣꯅꯨꯅ ꯀꯗꯦꯡꯗ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯄꯤꯖꯔꯗꯨꯅ ꯂꯩ ꯅꯥꯆꯣꯝ ꯑꯁꯤꯃꯛ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯃꯈꯥ ꯇꯥꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯃꯈꯥ ꯇꯥꯅ ꯃꯥꯒꯤꯗꯃꯛꯇ ꯁꯖꯤ ꯃꯆꯥ ꯑꯃꯁꯨ ꯐꯥꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯎꯃꯤꯟꯖꯔꯝꯃꯤ. ꯂꯩ ꯅꯥꯆꯣꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯈꯨꯏꯊꯔꯛꯂꯕꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒ ꯉꯥꯔꯨꯡꯍꯟꯕꯒ ꯃꯊꯪꯁꯤꯠꯅ ꯁꯥꯔꯝ ꯆꯥꯝꯃ ꯉꯥꯔꯝ ꯆꯥꯝꯃ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯁꯅꯥꯏꯒꯤ ꯑꯁꯦꯡꯕ ꯃꯄꯥꯔꯤ ꯑꯃ ꯂꯩꯇꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯨꯅ ꯋꯥꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯅ ꯆꯛꯄ ꯁꯂꯥꯡ ꯃꯥꯏꯕꯤꯗ ꯂꯩꯄꯥꯎ ꯑꯣꯏꯅ ꯅꯤꯡꯊꯧꯒ ꯃꯤꯡ ꯃꯥꯟꯅꯕ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯇꯥꯂꯣꯏ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤꯕ ꯋꯥꯈꯜꯗꯨ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯤꯡꯉꯨ ꯃꯥꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯤꯖꯕ ꯀꯣꯂꯣꯏꯒ ꯃꯥꯟꯅꯕ ꯆꯅꯨꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝꯗ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯉꯥꯏꯔꯝꯃꯤ. ꯆꯤꯡꯉꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯀꯣꯔꯧꯅꯨꯡꯗ ꯀꯥꯐꯗꯦ, ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯐꯗꯦ,
ꯉꯥꯉꯣꯏ ꯂꯥꯏꯖꯤꯡ ꯄꯨꯟꯁꯤꯕ ꯃꯀꯥꯗ ꯅꯨꯔꯥ ꯑꯣꯏꯕꯤ ꯊꯥꯛꯈꯤꯗꯨꯅ ꯇꯥꯔꯣꯏꯁꯤꯡꯗ ꯆꯟꯈꯤꯔꯝꯃꯤ꯫ ꯃꯁꯥꯕꯤ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒꯤ ꯃꯁꯥꯕꯤ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯅ ꯇꯣꯔꯕꯨꯡꯗ ꯁꯥꯔꯝ ꯆꯥꯝꯃ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯇꯣꯅꯨꯒꯤ ꯂꯩ ꯅꯥꯆꯣꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯏꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯇꯣꯅꯨꯒꯤ ꯑꯋꯥꯕ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯄꯣꯛꯆꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯗꯦꯡꯅ ꯇꯣꯅꯨꯅ ꯍꯥꯏꯖꯔꯛꯄ ꯁꯖꯤ ꯃꯆꯥ ꯑꯃꯁꯨ ꯐꯥꯔꯒ ꯁꯥꯔꯝ ꯆꯥꯝꯃ ꯄꯨꯗꯨꯅ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯇꯣꯅꯨ ꯂꯩꯖꯤꯡꯂꯦꯝꯕꯤꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯁꯥꯔꯝ ꯆꯥꯝꯃ ꯑꯗꯨ ꯆꯤꯡꯅꯨ ꯊꯥꯡꯖꯤꯡꯗ ꯀꯠꯂꯝꯃꯤ꯫ ꯇꯣꯅꯨꯒꯤꯗꯃꯛꯇ ꯐꯥꯔꯛꯄ ꯁꯖꯤ ꯃꯆꯥ ꯀꯗꯦꯡꯅ ꯇꯣꯅꯨꯗ ꯄꯤꯖꯈꯤꯔꯝꯃꯤ꯫ ꯇꯣꯅꯨꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤꯕ ꯑꯁꯤꯗꯒꯤ ꯀꯗꯦꯡꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯇꯣꯅꯨ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯅ ꯂꯥꯏꯅꯥ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯗꯦꯡ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯔꯝꯃꯤ꯫ ꯄꯥꯈꯪꯒꯤ ꯋꯥꯕ ꯎꯔꯨꯕꯗ ꯃꯔꯨꯞ ꯁꯛꯅ ꯂꯩꯔꯛꯄ ꯀꯗꯪ ꯉꯥꯔꯨꯡꯍꯟꯕꯅ ꯃꯄꯨꯒꯤ ꯀꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯊꯥꯡꯒꯠꯆꯈꯤꯔꯝꯃꯤ꯫ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯑꯉꯝꯕꯅ ꯂꯣꯏꯅ ꯇꯝꯖꯈꯤꯔꯝꯃꯤ꯫ ꯑꯉꯝꯕꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯁꯅꯥ ꯄꯨꯛꯅꯤꯡ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯈꯪꯂꯛꯈꯤꯔꯝꯃꯤ꯫ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯔꯥ ꯇꯣꯅꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕు ꯃꯣꯏꯔꯥꯡ ꯁꯦꯂꯨꯡꯐꯝ ꯅꯥꯏꯕ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯃꯀꯥꯗ ꯑꯋꯣꯡ ꯑꯋꯣꯟꯒ ꯂꯣꯏꯅꯅ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯅꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯀꯗꯦꯡꯕꯨ ꯁꯦꯕꯥ ꯇꯧꯖꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯗꯦꯡ ꯑꯃꯁꯨꯡ ꯇꯣꯅꯨ ꯑꯅꯤꯃꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯂꯤꯖꯦꯟ ꯅꯩꯅꯕ ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯏꯕꯦꯍꯩꯕꯤꯅ ꯏꯕ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗ ꯍꯥꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯐꯖꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯥꯡꯕ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯇꯝꯖꯕ ꯐꯪꯕ ꯉꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯖꯦꯟ ꯋꯥꯔꯤꯁꯤꯡ ꯑꯁꯦꯀꯣ ꯋꯥꯔꯤ ꯑꯁꯤꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯊꯣꯂꯣꯖꯤꯀꯦꯜ ꯂꯦꯖꯦꯟꯁꯤꯡ ꯆꯣꯊꯦ ꯊꯥꯡꯋꯥꯏ ꯄꯥꯈꯪꯕ, ꯅꯨꯡꯕꯥꯜ ꯄꯣꯝꯕꯤ ꯂꯨꯋꯥꯎꯕ, ꯄꯥꯟꯊꯣꯏꯕꯤ, ꯑꯗꯒꯤ ꯍꯨꯏꯃꯨ ꯂꯩꯃ ꯅꯥꯍꯣꯏꯅꯨ, ꯅꯣꯡꯃꯥꯏꯆꯤꯡ ꯆꯤꯡꯗ ꯅꯣꯡ ꯇꯥꯅꯅꯕꯒꯤ ꯏꯔꯥꯠ ꯊꯧꯅꯤꯕꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃ, ꯍꯤꯁꯇꯣꯔꯤꯀꯦꯜ ꯂꯤꯖꯦꯟ, ꯁꯇꯤ ꯈꯣꯡꯅꯥꯡ, ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ, ꯊꯝꯕꯥꯜꯅꯨ, ꯑꯗꯨꯗꯒꯤ ꯃꯊꯪ ꯄꯥꯊꯖꯔꯛꯀꯦ꯫ ꯄꯤꯇꯪꯉꯥ, ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯇꯦꯈꯥꯎ ꯁꯥꯃꯨ ꯐꯥꯕ, ꯄ꯭ꯂꯦꯁ ꯅꯦꯝ ꯂꯤꯖꯦꯟ, ꯃꯅꯤꯄꯨꯔ, ꯁꯒꯣꯜꯕꯟ, ꯏꯝꯐꯥꯜ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯀꯧꯈꯤꯕꯒꯤ ꯃꯔꯝ, ꯁꯒꯣꯜꯕꯟ ꯀꯧꯈꯤꯕꯒꯤ ꯃꯔꯝ, ꯏꯝꯐꯥꯜ ꯀꯧꯈꯤꯕꯒꯤ ꯃꯔꯝ, ꯀ꯭ꯋꯥꯀꯩꯊꯦꯜ, ꯍꯤꯌꯥꯡꯊꯥꯡ, ꯃꯣꯏꯔꯥꯡꯈꯣꯝ, ꯋꯥꯏꯊꯧ, ꯅꯥꯇꯨꯝꯆꯤꯡ, ꯈꯧꯄꯨꯝ ꯆꯤꯡ, ꯆꯤꯡꯃꯩꯔꯣꯡ, ꯀꯥꯎꯔꯦꯜ ꯑꯣꯟꯊꯆꯤꯡ, ꯇꯣꯛꯄ ꯌꯦꯟꯐꯩ ꯆꯤꯡ, ꯅꯝꯕꯨꯜ ꯇꯨꯔꯦꯜ, ꯑꯔꯣꯡ ꯇꯨꯔꯦꯜ, ꯕꯥꯁꯤꯈꯣꯡ, ꯈꯔꯗꯥꯛ, ꯉꯥꯟꯄꯤꯊꯣꯡ, ꯄꯥꯔꯁꯣꯅꯦꯜ ꯂꯤꯖꯦꯟ, ꯑꯀꯣꯡꯖꯥꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤ, ꯍꯦꯟꯖꯨꯟ ꯅꯍꯥ ꯑꯃꯁꯨꯡ ꯊꯣꯡꯅꯥꯡ ꯂꯥꯏꯔꯧꯂꯦꯝꯕꯤ, ꯑꯗꯒꯤ ꯉꯥꯟꯕ ꯑꯃꯁꯨꯡ ꯁꯪꯂꯧꯂꯦꯝꯕꯤ, ꯈꯨꯌꯣꯟ ꯍꯥꯎꯕ ꯑꯃꯁꯨꯡ ꯌꯥꯏꯊꯤꯡ ꯀꯣꯅꯨ, ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯃꯁꯨꯡ ꯇꯣꯅꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯈꯣꯡꯖꯣꯝꯕ ꯑꯃꯁꯨꯡ ꯄꯤꯗꯣꯡꯅꯨ, ꯁꯥꯝꯕ ꯅꯍꯥ ꯂꯝꯒꯥꯟꯕ, ꯈꯝꯅꯨꯡ ꯖꯥꯏꯗꯤꯡ ꯀꯣꯅꯨ, ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯩꯕ ꯑꯃꯁꯨꯡ ꯆꯛꯄ꯭ꯔꯝ ꯆꯅꯨ ꯐꯤꯁꯥ ꯍꯩꯕꯤ, ꯈꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤ, ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯨ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯤ꯫ ꯏꯇꯤꯑꯣꯂꯣꯖꯤꯀꯦꯜ ꯂꯤꯖꯟ, ꯅꯤꯡꯊꯧ ꯃꯥꯕꯨ ꯊꯤꯕ, ꯂꯨꯋꯥꯡ ꯄꯨꯇꯪꯀꯣꯏ, ꯈꯨꯠꯀꯣꯏꯕ, ꯈꯣꯡꯖꯣꯝ ꯅꯨꯄꯤ ꯅꯣꯡꯒꯥꯔꯣꯜ, ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯖꯦꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯂꯤꯖꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯀꯔꯤ ꯀꯜꯂꯤꯕ ꯃꯐꯝ, ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯤꯖꯦꯟꯅ ꯀꯔꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯁꯤꯗ ꯌꯥꯎꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯣꯛꯂꯣꯔ, ꯑꯣꯔꯦꯜ ꯅꯦꯔꯦꯇꯤꯞꯁ, ꯃꯤꯠ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ, ꯐꯣꯛꯇꯦꯜ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ, ꯂꯤꯖꯦꯟ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ, ꯀꯌꯥꯠ ꯃꯈꯜ, ꯃꯤꯊꯣꯂꯣꯖꯤꯀꯦꯜ ꯂꯤꯖꯟ, ꯍꯤꯁꯇꯣꯔꯤꯀꯦꯜ ꯂꯤꯖꯟ, ꯄ꯭ꯂꯦꯁꯅꯦꯝ ꯂꯤꯖꯟ, ꯑꯗꯨꯒꯤ ꯃꯈꯜꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯃꯆꯥꯁꯤꯡ ꯌꯥꯎꯔꯦ꯫ ꯅꯍꯥꯟ ꯑꯩꯅ ꯂꯩꯔꯛꯄ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯗ꯭ꯔꯤ, ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕꯅꯤ꯫ ꯐꯣꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯔꯤ, ꯃꯨꯇꯨꯝ ꯔꯃꯅꯤ ꯗꯦꯕꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯍꯟꯗꯛ ꯕꯨꯛ ꯐꯤꯌꯔꯗ ꯂꯧꯕꯅꯤ꯫ ꯃꯁꯤ ꯏꯝꯐꯥꯜꯒꯤ ꯕꯨꯛ ꯐꯤꯌꯔꯗ ꯅꯠꯇꯦ, ꯁꯤꯜꯆꯔꯒꯤ ꯕꯨꯛ ꯐꯤꯌꯔꯗ ꯂꯧꯕꯅꯤ꯫ ꯑꯩ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯗ꯭ꯔꯤ, 500 ꯔꯨꯄꯤꯁ ꯗꯤꯁꯀꯥꯎꯟ, 10% ꯗꯤꯁꯀꯥꯎꯟ ꯊꯥꯔꯛꯏ꯫
ꯐꯥꯔꯁ ꯄꯕ꯭ꯂꯤꯀꯦꯁꯟ 2021ꯗ ꯄꯕ꯭ꯂꯤꯁ ꯇꯧꯕꯅꯤ ꯋꯥꯍꯦꯡꯕꯝ ꯀꯨꯃꯥꯔꯤ ꯆꯅꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯃꯔꯣꯜ ꯀꯣꯔꯖꯩꯀꯣꯠ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯐꯣꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯔꯛꯏ ꯑꯁꯤ ꯄꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯦꯒꯥꯏꯅ ꯄꯤꯕꯤꯔꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯀ꯭ꯂꯥꯁ ꯀꯣꯄꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯑꯗꯨꯝ ꯄꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯇꯩ ꯑꯃꯐꯥꯎ ꯂꯩꯇꯕ ꯍꯥꯏꯁꯦ ꯕꯨꯛ ꯐꯤꯌꯔꯅꯤ ꯕꯨꯛ ꯐꯤꯌꯔꯗꯨꯗ ꯋꯥꯔꯤ ꯃꯆꯥꯀꯤ ꯂꯥꯏꯔꯤꯛ ꯑꯇꯩ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯋꯥꯔꯤꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯁꯤ ꯑꯃ ꯂꯧꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄꯅꯤ ꯑꯁꯤꯗꯤ ꯑꯍꯥꯟꯕ ꯄꯦꯖꯇ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯅꯐꯝꯗ ꯂꯩꯆꯜ ꯆꯥꯗ꯭ꯔꯕ ꯅꯥꯆꯣꯝꯁꯦ ꯂꯩꯈꯜ ꯁꯨꯗ꯭ꯔꯕ ꯂꯩꯔꯥꯡꯒꯤ ꯍꯩꯇ ꯍꯩꯇ ꯁꯦꯝꯖꯕ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯇꯝꯕꯤꯔꯝꯕ ꯈꯨꯔꯤꯔꯣꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯊꯦꯠꯆꯔꯝꯒꯦ ꯅꯥꯛꯄꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅꯕꯨꯗꯤ ꯆꯥꯎꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯈꯥꯏꯕꯣꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯃꯩꯇꯩ ꯁꯀ꯭ꯔꯤꯞꯇ ꯏꯔꯦ ꯑꯗꯨꯒ ꯈꯥꯏꯕꯣꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯀ꯭ꯔꯤꯞꯇ ꯏꯔꯦ ꯁꯣꯔꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯏꯔꯦ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯁꯀ꯭ꯔꯤꯞꯇꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯀ꯭ꯔꯤꯞꯅ ꯑꯁꯤꯒꯤ ꯑꯍꯧꯕꯅꯤ ꯑꯁꯤꯅꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯀꯤꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯀ꯭ꯔꯤꯞꯀꯤꯅ ꯑꯁꯤꯅꯤ ꯃꯥꯅꯦ ꯈꯥꯏꯕꯣꯛ ꯍꯥꯏꯕꯗꯤ ꯈꯥꯏꯕꯣꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯖꯅ ꯄꯥꯗ꯭ꯔꯤ ꯑꯐꯣꯡꯕꯒꯤ ꯋꯥꯔꯣꯜ ꯑꯩꯗꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯐꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁ꯭ꯔꯤꯃꯇꯤ ꯃꯨꯇꯨꯝ ꯔꯃꯅꯤꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯄꯥꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯤꯕꯗꯤ ꯑꯁꯤ ꯀꯅꯥꯅ ꯏꯕꯤꯔꯝꯕꯅꯣ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ ꯍꯦꯝꯆꯟꯗ꯭ꯔ ꯁꯒꯣꯜꯕꯝ ꯅꯤꯄ꯭ꯔꯥ ꯃꯦꯟꯖꯣꯔ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯁꯤꯅ ꯏꯕꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯐꯣꯡꯄ ꯃꯤꯌꯥꯝꯒꯤ ꯃꯣꯠꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯂꯩꯖꯔꯒꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤꯁꯨ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯒꯗꯕꯁꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯀ ꯂꯩꯔꯦ ꯃꯅꯥ ꯃꯁꯤꯡꯅ ꯎꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯂꯥꯏꯌꯦꯡꯕ ꯍꯥꯏꯅ ꯋꯥꯏ ꯑꯦꯝ ꯀꯔꯤꯅꯣ ꯏꯔꯤꯁꯦ ꯑꯩ ꯐꯖꯅ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯦꯛꯁꯦ ꯍꯥꯃꯟ ꯀꯣꯔꯁꯥꯟ ꯇꯥꯕꯤ ꯌꯥꯏ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃꯅ ꯏꯕꯤꯔꯝꯕꯅꯤ ꯎꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯂꯥꯏꯌꯦꯡꯕ ꯏꯇꯣꯟ ꯐꯥꯏꯕ ꯐꯍꯟꯕ ꯍꯤꯗꯥꯛ ꯍꯔꯤ ꯀꯥꯕꯣꯛ ꯑꯁꯪꯕ ꯃꯩꯗ ꯊꯥꯗꯣꯛꯂꯒ ꯎꯠ ꯑꯗꯨ ꯂꯧꯔꯒ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯂꯣꯏꯅꯅ ꯆꯥꯔꯕꯗꯤ ꯏꯇꯣꯟ ꯐꯥꯏꯕ ꯂꯦꯡꯕ ꯊꯤꯟꯕ ꯊꯤ ꯐꯥꯏꯕ ꯌꯥꯗꯕ ꯐꯍꯜꯂꯤ ꯁꯦꯡꯕꯥꯡ ꯀꯥꯎꯊꯨꯝ ꯃꯍꯤ ꯌꯥꯎꯝ ꯑꯃ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯁꯦꯡꯕꯥꯡ ꯀꯥꯎꯊꯨꯝ ꯍꯥꯏꯁꯦ ꯃꯍꯤ ꯃꯌꯥꯝ ꯈꯪꯅꯔꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯁꯦꯡꯕꯥꯡ ꯀꯥꯎꯊꯨꯝ ꯃꯍꯤ ꯌꯥꯎꯝ ꯑꯃ ꯂꯧꯔꯒ ꯈꯣꯍꯤꯒ ꯂꯣꯏꯅꯅ ꯊꯛꯂꯕꯗꯤ ꯏꯇꯣꯟ ꯐꯥꯏꯕ ꯐꯩ ꯍꯩꯅꯧ ꯃꯀꯨ ꯖꯥꯝ ꯃꯀꯨ ꯑꯃꯁꯨꯡ ꯍꯩꯀ꯭ꯔꯨ ꯃꯅꯥꯒꯤ ꯃꯍꯤ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯒ ꯃꯗꯨꯗ ꯈꯣꯍꯤ ꯃꯌꯥꯝ ꯁꯦꯡꯕꯥꯡ ꯀꯥꯎꯊꯨꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯀꯣꯃꯦꯟ ꯇꯧꯔꯒ ꯁꯤꯝꯄꯜꯗ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯏꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯩꯅꯧ ꯃꯀꯨ ꯖꯥꯝ ꯃꯀꯨ ꯑꯃꯁꯨꯡ ꯍꯩꯀ꯭ꯔꯨ ꯃꯅꯥꯒꯤ ꯃꯍꯤ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯒ ꯃꯗꯨꯗ ꯈꯣꯍꯤ ꯈꯔ ꯍꯥꯞꯂꯒ ꯑꯃꯗꯤ ꯍꯥꯃꯦꯡꯒꯤ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯒ ꯁꯟꯒꯤ ꯁꯪꯒꯣꯝꯒ ꯂꯣꯏꯅꯅ ꯆꯥꯔꯕꯗꯤ ꯏꯇꯣꯟ ꯐꯥꯏꯕ ꯐꯩ ꯏꯇꯣꯟ ꯐꯥꯏꯕ ꯐꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯈꯣꯡ ꯍꯥꯝꯕꯗ ꯏꯇꯣꯟ ꯌꯥꯎꯕ ꯏꯁꯤꯡ ꯂꯤꯛꯄ ꯄꯧꯅꯕ ꯏꯁꯤꯡ ꯍꯦꯟꯅ ꯆꯠꯄ ꯌꯥ ꯅꯥꯕ ꯐꯅꯕ ꯂꯥꯏꯌꯦꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯑꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁꯤꯗ ꯂꯥꯁ ꯄꯦꯖꯇꯅꯤꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯤꯕ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯙꯔꯃ ꯑꯃꯗꯤ ꯂꯥꯏꯁꯣꯟꯗ ꯈꯪꯗꯕ ꯌꯥꯗ꯭ꯔꯕꯁꯤꯡ ꯈ꯭ꯋꯥꯡ ꯅꯥꯕ ꯋꯥꯍꯩꯁꯦ ꯌꯦꯡꯉꯨꯀꯣ ꯈꯨꯠꯅꯝ ꯅꯠꯇꯦ ꯏꯅꯝꯅꯤ ꯏꯅꯝ ꯅꯠꯇꯦ ꯈꯨꯠꯅꯝꯅꯤ ꯑꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯠꯅꯝꯗ ꯁꯣꯜꯂꯒꯀꯣ ꯈꯔ ꯅꯥꯕ ꯃꯐꯝꯗ ꯍꯥꯏꯗꯤ ꯈ꯭ꯋꯥꯡ ꯅꯥꯔꯤꯕ ꯃꯐꯝꯗꯨꯗ ꯇꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯣꯛ ꯉꯥꯎꯕꯁꯦ ꯏꯄꯥꯏ ꯅꯠꯇꯦ ꯊꯤꯐꯥꯏꯅꯤ ꯊꯤꯐꯥꯏ ꯅꯠꯇꯦ ꯏꯄꯥꯏꯅꯤ ꯂꯥꯏꯃꯟ ꯅꯠꯇꯦ ꯊꯤꯃꯟꯅꯤ ꯊꯤꯃꯟ ꯅꯠꯇꯦ ꯂꯥꯏꯃꯟꯅꯤ ꯒꯨरुꯒꯤ ꯌꯥꯊꯪꯅꯤ ꯍꯜꯂꯣ ꯑꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒꯀꯣ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯀꯣꯛꯇ ꯈꯔ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯊꯛꯀꯅꯤ ꯍꯥꯏ ꯀꯣꯛ ꯉꯥꯎꯕ ꯐꯩꯌꯦ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯉꯥꯛꯅꯗꯅꯀꯣ ꯍꯦ ꯊꯋꯥꯏ ꯃꯉꯥꯃꯛ ꯃꯤꯒ ꯊꯥꯒ ꯇꯔꯨꯛꯃꯛ ꯃꯤꯔꯦꯟ ꯅꯪ ꯍꯥꯝꯄꯣꯏ ꯐꯗꯤ
ꯍꯥꯝꯄꯣꯏ ꯐꯗꯤ ꯍꯥꯝꯆꯠ ꯐꯗꯤ ꯊꯛꯀꯤ ꯒꯨꯔु ꯈꯥꯒꯤ ꯒꯨꯔु ꯇꯨꯝꯂꯁꯤ ꯂꯥꯛꯑꯣ ꯃꯤ ꯀꯨ ꯀꯨ ꯔꯦ ꯔꯦ ꯃꯑꯣꯡ ꯏꯃꯥꯒꯤ ꯒꯔꯚꯅꯨꯡꯗ ꯇꯨꯝꯂꯤꯕꯅꯤ ꯅꯤꯡꯅꯤ ꯇꯨꯝꯊꯕꯗ ꯇꯤꯟ ꯌꯣꯠꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯤ ꯀꯧꯕꯅꯤ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯏꯔꯝꯃꯤ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯑꯩꯅ ꯂꯥꯏꯚꯁꯦ ꯆꯠꯈꯤꯕꯗ ꯊꯝꯅꯦꯜ ꯑꯣꯏꯅ ꯊꯝꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯁꯛꯇꯝ ꯑꯃ ꯃꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯏꯆꯟꯅꯨꯄꯤ ꯑꯃꯈꯛꯅ ꯁꯣꯅꯥꯂꯤ ꯍꯥꯏꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯏꯆꯟꯅꯨꯄꯤ ꯑꯃꯈꯛꯅ ꯗꯗꯥ ꯅꯪ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯎ ꯍꯥꯏꯅ ꯑꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏꯆꯟ ꯁꯣꯅꯥꯂꯤꯕꯨꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯁꯤꯃꯛꯅ ꯑꯗꯨꯝ ꯏꯕꯤꯔꯝꯕꯅꯤ ꯍꯥꯎꯕꯝ ꯅꯣꯅꯤꯀꯨꯃꯥꯔ ꯁꯤꯡꯍ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯤꯜꯆꯔꯒꯤ ꯃꯅꯤꯄꯨꯔꯤ ꯃꯁꯪꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯕꯨ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤ ꯃꯅꯤꯄꯨꯔꯤ ꯐꯨꯔꯨꯞꯀꯤ ꯆꯤꯟꯊꯥꯡꯖꯩꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯔꯛꯂꯤꯕ ꯅꯥꯠꯀꯤ ꯁꯛꯇꯝꯕꯨ ꯌꯣꯛꯈꯠꯄꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯕꯪꯂꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯍꯟꯗꯣꯛꯂꯣꯏ ꯑꯃꯅꯤ ꯅꯩꯅꯕꯒꯤ ꯂꯝꯗꯥꯡꯗ ꯄꯥꯝꯖꯅ ꯈꯨꯠ ꯊꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯤ ꯐꯣꯛꯂꯣꯔꯗꯅꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯏꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯡꯕꯅꯣ ꯌꯦꯡꯒꯦꯗꯣꯏꯗꯤ 2020ꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯎꯕꯝ ꯅꯣꯅꯤꯀꯨꯃꯥꯔ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯁꯛꯇꯝ ꯕꯥꯏ ꯍꯥꯎꯕꯝ ꯅꯣꯅꯤꯀꯨꯃꯥꯔ ꯐꯨꯡꯒꯥ ꯋꯥꯔꯤꯕꯨ ꯈꯣꯏꯗꯥꯖꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯅꯤꯡꯕꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯡꯗ ꯑꯗꯨꯝ ꯊꯤꯕꯤꯔꯒ ꯐꯪꯕꯁꯨ ꯌꯥꯏ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯁꯛꯇꯝ ꯍꯥꯏꯕ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯥꯛꯇꯔ ꯍꯥꯎꯕꯝ ꯅꯣꯅꯤꯀꯨꯃꯥꯔꯅ ꯑꯣꯏꯕ ꯇꯣꯏꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯀ꯭ꯔꯤꯞꯇꯗꯤ ꯏꯕ ꯅꯠꯇꯦ ꯕꯦꯡꯒꯣꯂꯤꯒꯤ ꯁꯀ꯭ꯔꯤꯞꯇ ꯏꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯦꯡꯒꯣꯂꯤꯒꯤ ꯁꯀ꯭ꯔꯤꯞꯇ ꯀꯔꯤꯒꯨꯝꯕ ꯄꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯤꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯪꯒꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯀꯥꯟꯆꯤ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯕ ꯑꯁꯤ ꯃꯦꯛꯁꯤꯃꯝ ꯃꯤꯅꯗꯤ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯀꯥꯟꯆꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯁꯨ ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯁꯤꯅ ꯄꯤꯔꯛꯈꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯄꯤꯔꯛꯄꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯑꯃꯗ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯨꯔꯤ ꯀꯥꯟꯆꯤ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯣꯏꯅ ꯍꯥꯏꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯀꯥꯟꯆꯤ ꯋꯥꯔꯤ ꯃꯆꯥꯗꯀꯣ ꯋꯥꯔꯤ ꯃꯆꯥꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯗ ꯍꯥꯏꯗꯤ ꯑꯦꯀꯥꯗꯃꯤꯛꯇ ꯆꯟꯕꯁꯤꯡ ꯌꯥꯝꯅ ꯌꯥꯎꯔꯤ ꯗꯥꯛꯇꯔ ꯂꯃꯥꯕꯝ ꯀꯃꯜꯒꯤ ꯕ꯭ꯔꯖꯦꯟꯗ꯭ꯔꯒꯤ ꯂꯨꯍꯣꯡꯕ ꯃꯍꯥꯔꯥꯖ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯜꯖꯤꯠ ꯁꯤꯡꯍꯒꯤ ꯌꯨꯕꯇꯤ ꯑꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯜꯖꯤꯠ ꯁꯤꯡꯍꯒꯤ ꯀꯝꯂꯥ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤꯒꯤ ꯁꯒꯣꯜ ꯁꯅꯥꯕꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ